ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯤꯅꯕ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯗꯨꯅ ꯃꯆꯥ ꯄꯥꯝꯕꯗꯒꯤ ꯅꯨꯄꯤ 8 ꯂꯣꯜꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯁꯒꯣꯜ ꯑꯃꯣꯝ 8 ꯈꯛꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ 8 ꯑꯃꯁꯨꯡ ꯁꯒꯣꯜ ꯑꯃꯣꯝ 8 ꯑꯗꯨꯁꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 8 ꯆꯨꯞꯅ ꯂꯥꯏ ꯅꯤꯡꯕꯗꯒꯤ ꯅꯨꯄꯤ 8 ꯑꯗꯨ ꯆꯍꯤ 8 ꯃꯤꯔꯣꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯃꯣꯝ ꯑꯗꯨꯁꯨ ꯆꯍꯤ 8 ಮಿರೋಲಮ್ಮಿ. ಮದು ಊಬದ ನಿಂಥೌ ಅದು ngakpada kham thengkhre. ನಿಂಥೌದು ಮಥ್ವಾಯ್ ವಾದುನ ಚಿಂಗ್ ತಮ್ದ ಲೈಬ ಅಖಂಗ್ ಅಹೈ ಕಯಾಗ ವಾ ತಾನಬ ಚಲಮಿ. ಮಮೈ ಥಂಗ್ದ ಲಾಯ್ ಮಾನ್ಬ ಮಿಯೋಯ್ಬ ಅಮ ಥೆಂಗ್ನದುನ ಮಾಗಿ ಅವಾಬದು ಮಂಗೋಂದ ಮಥಂಗ್ ಸಿಟ್ನಲಿರಮಿ. ಮಾಗಿ ವಾದು ತಾಬದ ಹೇ ನಿಂಥೌ ನಂಗಿ ನಯುಮ್ದಗಿ ಮಖಾ ಪಾಂಗ್ನ ನುಮಿತ್ 8 ನಿಗಿ ಲಂಬಿ ಚಟ್ಲಗ ಯಾಮ್ನ ಪಾಕ್ ಚಾವ್ರಬ ಲಮ್ಹಾಂಗ್ ಅಮ ಥೆಂಗ್ನಗನಿ. ಮಫಮ್ ಅದುದ ಮಿರೋನ್ಬಿ ನುಪ್ಪಿ 8 ಸಗೋಲ್ ಅಮೋಮ್ 8 ಅದುಗಿ ಲೈನನಬ ಯುಮ್ ಅಮಮಮ್ ಸಾಬೀರಗ ಥಮ್ಮು. ಅದು ಓಯ್ರಬದಿ ನಚಾ ನುಪಾ 8 ಪೋಕನಿ. ಸಗೋಲ್ ಮಚಾ ಲಾಬ 8 ಸು ಫಂಗನಿ. ಅದುಗ ನಹಾಕ್ ನಚಾಸಿಂಗ್ ಅಮದಿ ಸಗೋಲ್ ಅದುಗಿ ಮಸಕ್ ಯೆಂಗೆ ಖನ್ಗನು. ಮಖೋಯ್ಬು ನುಂಗ್ಸಿರುಗನು. ಕರಿಗುಂಬ ನಂಗ್ನ ನಚಾಸಿಂಗ್ ಸಗೋಲ್ ಮಚಾಸಿಂಗ್ ಮಸಕ್ ಹೇಕ್ ಯೆಂಗ್ಲುಬದ ಖುದಕ್ತ ನಹಾಕ್ ನಮಿತ್ ತಾಂಗನಿ. ಅಸಿ ಹೈರಮ್ಲಗ ಲಾಯ್ ಮಾನ್ಬ ನುಪಾ ಅದು ಚಟ್ಖಿ. ನಿಂಥೌ ಅದು ವಾಖಲ್ ಲೌಸಿಂಗ್ ಮಾಂಗ್ದುನ ಹೋಯ್ನಿ ಮಾಯ್ನಿ ಖಂಗ್ದನ ಫಮ್ದುನ ಲೈರೆ. ಮಹಾಕ್ ಮಥ್ವಾಯ್ ಯಾಮ್ನ ವಾನ ಮಯುಮ್ದ ಹಲಕ್ಲಬದ ಮಾಗಿ ಮರುಪ್ ಮಪಾಂಗ್ ಮನಾಯ್ ಮಸೆಲ್ ಸಿಂಗ್ಗ ಲೋಯ್ನನ ವಾ ತಾನಬ ಹೌಖ್ರೆ. ಮಥಂಗಿ ನುಮಿತ್ತ ನಿಂಥೌನ ಮಾಗಿ ನುಪಿ 8 ಅಮಸುಂಗ್ ಸಗೋಲ್ ಅಮೋಮ್ 8 ಅದುನೆ ಮಖೋಯ್ಗಿ ಲೈನಬ ಯುಮ್ ಕೈ ಸಾನಬ ಮೀ ಮಯಾಮ್ಗ ಪುನ್ನ ಮಖಾ ಪಾಂಗ್ನ ಥಾರಮಿ. ಮಖೋಯ್ ಮಯಾಮ್ನ ಲೇಪ್ತನ ನುಮಿತ್ 8 ನಿ ಚಟ್ಲಗ ಯಾಮ್ನ ಪಾಕ್ ಚಾವ್ರಬ ಲಮ್ಹಾಂಗ್ ಅಮ ಥೆಂಗ್ನರಮಿ. ಲಮ್ಹಾಂಗ್ ಅದುದ ನುಪಿ 8 ನ ಲೈನಬ ಯುಮ್ ಸಾರೆ. ಸಗೋಲ್ ಅಮೋಮ್ 8 ನ ಲೈನಬ ಸಗೋಲ್ ಸಂಗ್ 8 ಸು ಸಾರೆ. ಯುಮ್ ಸಾಬ ಹೇಕ್ ಲೋಯ್ಬಗ ಮಖೋಯ್ ಥನಮ್ಲಗ ಮಿಯಾಮ್ ಅದು ಮಯುಮ್ದ ಹಲಕ್ರೆ. ಮಿಚಿಕ್ ಮಿರಾವ್ಖೋಲ್ ತಾದ್ರಬ ಹಾಂಗ್ಲಬ ಲಮ್ಹಾಂಗ್ ಅದುದ ಹುಂದೋಕ್ತುನ ಥಂಬೀರಮ್ಲಬ ಮಿರೋನ್ಬಿ ನುಪಿ 8 ಅದು ಕೀಬನ ಮಥ್ವಾಯ್ ವಾಬನ ಚಾಗನಿ ಥಕ್ಕನಿ ಖಂದನ ಕಪ್ತುನ ಲೈರೆ. ಕಪ್ತುನ ಲೈಬನದಿ ಹಿಂಗ್ಬ ಯಾದಬನಿನ ಮಖೋಯ್ 8 ಅದು ಉಮಂಗ್ ವಾಮಂಗ್ದ ಕೋಯ್ನ ಚತ್ತುನ ಚಾನಬ ಮಚಿಂಜಾಕ್ ಥೀಬ ಹೌರಕ್ಲೆ. ಸಗೋಲ್ ಅಮೋಮ್ 8 ಅದುಸು ಮಬುಕ್ ಥನ್ನಬ ಕೊಯ್ಚತ್ ಚತ್ತುನ ಮಚಿಂಜಾಕ್ ಥೀದುನ ಚಾರಮಿ. ನಿಂಥೌನ ಲೋನ್ನ ಮನಾಯ್ ಥಾದುನ ಮರಕ್ ಮರಕ್ತ ಮಖೋಯ್ಗಿ ಪಾವ್ ಲೌರಮಿ. ಅಸುಮ್ನ ಮಫಮ್ದುದ ಲೈರಕ್ಪ ಚಹಿ ಹೆಕ್ ಫಾರಕ್ಪದ ಮಿರೋನ್ಬಿ ನುಪಿ 8 ಅದು ನೋಂಮತದ ಮಸಕ್ ಚಪ್ ಮಾನವ ಮಚಾನುಪಾ 8 ಪೋಕ್ಲಮಿ. ಅದುಗ ಸಗೋಲ್ ಅಮೋಮ್ 8 ಅದುಸು ಮಸು ಮಮೆನ್ ಮಾನವ ಮಚಾ ಲಾಬ 8 ಖಕ್ ಪೋಕ್ಲಮಿ. ಅಂಗಕ್ಪ ಪಾವ್ ಅಸಿ ಮನಾಯ್ ಸಿಂಗ್ನ ತಮ್ದುನ ತಾಬದ ನಿಂಥೌ ಅದು ನುಂಗಾಯ್ರಮಿ. ಲಾಯ್ ಓಯ್ಬ ನುಪಾ ಅದುನ ಹಾಯ್ಖಿಬ ವಫಮ್ಸಿಂಗ್ ಅದು ಕೀಬದಗಿ ಮಹಾಕ್ ಮಚಾಸಿಂಗಿ ಮನಾಕ್ತ ಚಟ್ಕೆ ಮಖೋಯ್ಗಿ ಮಸಕ್ ಯೆಂಗೆ ಖಕ್ ಖಲ್ಲುದೆ. ನಿಂಥೌ ಮಚಾ 8 ಅಮಸುಂಗ್ ಸಗೋಲ್ ಮಚಾ ಲಾಬ 8 ಅದು ನೋಂಮ ನೋಂಮಗಿ ಚೌಕ್ಸಿಲ್ಲಕ್ಪನ ಕಾಂಗ್ದೋಂಗ್ ಫಾರಕ್ಲೆ. ನಿಂಥೌ ಮಚಾಸಿಂಗ್ ಅದು ಮಸಕ್ ಮತೌ ಫಜಬ ಮತಿಕ್ ಮಥೌನಾ ಲೈಬ ಚಪ್ ಮಾನೈ. ಮಪಾಂಗಲ್ ಮಥೌನಾ ವಾತ್ತೆ. ಮಚಾನುಪಾ 8 ಅದುನ ಪಾಖಂಗ್ ಫಾದುನ ಮಖೋಯ್ಗಿ ಮತಿಕ್ ಮಥೌನಾ ಊಬದ ಮಮಾ 8 ಅದು ನುಂಗಾಯ್ಬಗಿ ngamkhai ಲೈಖಿದ್ರೆ. ಮಮಾ 8 ನ ಮಚಾನುಪಾ 8 ಅದು ಲಮ್ 8 ಗಿ ನಿಂಥೌ ಒಹನ್ಸಿ ngangnei. ನುಮಿತ್ ಖುದಿಂಗಿ ನಿಂಥೌ ಮಚಾ 8 ಅದು ಸಗೋಲ್ ಲಾಬ ಮಚಾ 8 ಅದು ತೋಂಗ್ದುನ ಸಾತಾನ್ಬ ಚಟ್ಮಿನೈ. ನೋಂಮದಿ ನಿಂಥೌ ಅದು ಮನಾಯ್ ಸಿಂಗ ಲೋಯ್ನನ ಸದಾನ್ಬ ಚಟ್ಪದ ಲೋಕ್ ಅಮದ ಮಮಾಯ್ ತಾದುನ ಲೈರಿngೈದ ಮಾಗಿ ಮಚಾನುಪಾ ಅಮ ಸಗೋಲ್ ತೋಂಗ್ದುನ ಲಾಕ್ಲಮಿ. ಮಸಕ್ ಫಜಬ ಮಚಾನುಪಾ ಅದು ಹೇಕ್ ಊಬದ ಮಹಾಕ್ ಖುದಕ್ತ ಮಮಿತ್ ತಾಂಗ್ಲಬದ ಮಚಾನುಪಾನಿ ಖಂಗ್ಲಮಿ. ನಿಂಥೌ ಅದುನ ಮಚಾನುಪಾ ಅದು ಕೌರಗ ಇಬುಂಗೋ ಚಂಗ್ಲವು. ನಹಾಕಿ ನಸಕ್ ಊಬದ ಇಪಾಗಿ ಮಿತ್ ಅಸಿ ತಾಂಗ್ಲೆ. ಮಿತ್ ತಾಂಗ್ಲಬನಿನ ಐ ಇತೋಮ್ತ ಲೈಬ ಪಾಮ್ದ್ರೆ. ನಹಾಕ್ನ ಥೂನ ಯಾಂಗ್ನ ಚಟ್ಲಗ ನಮಾ 8 ಅಮಸುಂಗ್ ನಚಿಲ್ ನನಾವ್ ಮಯಾಮ್ ಪುನ್ನ ಇಪಾಗಿ ನಾಕ್ತ ಲಾವ್. ಮಪಾಗಿ ಯಾಥಂಗ್ ಫಂಗ್ಬದ ನಿಂಥೌ ಮಚಾ ಅದು ಚಟ್ಖ್ರಗ ಮಖೋಯ್ ಪುಮ್ನಮಕ್ ಪೂದುನ ಲಾಕ್ಲೆ. ಹೌಜಿಕ್ತಿ ಮಮಿತ್ ತಾಂಗ್ಜರಬಸು ನಿಂಥೌ ಅದು ಮಥ್ವಾಯ್ ನುಂಗಾಯ್ರೆ.
ꯃꯍꯥꯛꯅ ꯃꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯎꯍꯟꯕ ꯉꯝꯕ ꯃꯤꯗ ꯃꯇꯤꯛ ꯆꯥꯕ ꯂꯟ ꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯨꯜ ꯈꯨꯜꯗ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯟꯃꯥꯁꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯅꯤꯡꯊꯧ ꯑꯁꯤ ꯂꯥꯌꯦꯡꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯂꯥꯏꯔꯕ ꯀꯣꯛꯀꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯪꯗ ꯂꯥꯏ ꯑꯃ ꯂꯥꯛꯇꯨꯅ, "ꯍꯥ ꯃꯟꯃꯥꯁꯤ, ꯅꯍꯥꯛꯅ ꯃꯃꯤꯠ ꯇꯥꯡꯕ ꯅꯤꯡꯊꯧ ꯑꯁꯤ ꯂꯥꯌꯦꯡꯒꯦ ꯈꯜꯂꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯃꯇꯣꯟꯂꯣꯝꯅ ꯀꯥꯈꯠꯂꯨ꯫ ꯃꯐꯝ ꯑꯗꯨꯗ ꯋꯥꯡꯕ ꯆꯥꯎꯔꯕ ꯃꯥꯟꯅꯕ ꯎ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯍꯧꯔꯝꯒꯅꯤ꯫ ꯎ ꯄꯥꯝꯕꯤ ꯑꯃꯗꯅ ꯎꯆꯦꯛ ꯑꯆꯧꯕ ꯑꯃ ꯇꯣꯡꯂꯝꯒꯅꯤ, ꯑꯇꯣꯞꯄ ꯎ ꯄꯥꯝꯕꯤ ꯑꯃꯗꯅ ꯃꯀꯨ ꯑꯃ ꯇꯣꯡꯂꯝꯒꯅꯤ꯫ ꯎꯆꯦꯛ ꯑꯆꯧꯕ ꯇꯣꯡꯂꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯜꯂꯒ ꯍꯤ ꯁꯥꯎ꯫ ꯍꯥꯃꯦꯡ ꯃꯇꯩ ꯃꯅꯥꯎ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯏꯅ ꯍꯤꯗ ꯇꯩꯔꯕꯗꯤ ꯍꯤꯗꯨ ꯅꯣꯡꯊꯛꯇ ꯄꯥꯏꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯀꯨ ꯇꯣꯡꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯇꯧꯗ꯭ꯔꯤ ꯁꯥꯔꯒ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯏꯅ ꯇꯩꯁꯤꯜꯂꯨ꯫ ꯅꯍꯥꯛꯅ ꯑꯄꯥꯏꯕ ꯍꯤꯗꯨ ꯇꯣꯡꯗꯨꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯌꯦꯡꯅꯕ ꯍꯤꯗꯥꯛ ꯊꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛꯅ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯈꯠꯂꯒ ꯌꯦꯡꯕꯗ ꯋꯥꯡ ꯆꯥꯎꯔꯕ ꯆꯞ ꯃꯥꯟꯅꯕ ꯎ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯈꯪꯕ꯭ꯔꯥꯡꯅꯅ ꯍꯧꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯎꯆꯦꯛ ꯑꯆꯧꯕ ꯑꯃꯒ ꯃꯀꯨꯒ ꯇꯣꯡꯂꯝꯂꯦ꯫ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯅꯤꯗꯨ ꯌꯥꯜꯂꯒ ꯍꯤꯒ ꯇꯧꯗ꯭ꯔꯤꯒ ꯁꯥꯔꯦ꯫ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯃꯦꯡ ꯃꯇꯩ ꯃꯅꯥꯎ, ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎ ꯍꯥꯠꯄꯒꯤ ꯏꯅ ꯇꯩꯁꯤꯜꯂꯦ꯫ ꯃꯥꯅ ꯁꯥꯕ ꯇꯧꯗ꯭ꯔꯤꯗꯨ ꯈꯣꯡꯗꯨꯅ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯗꯣꯡꯄꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯤꯕ ꯃꯃꯥꯛ ꯅꯨꯄꯥ ꯑꯃ ꯄꯨꯔꯛꯂꯒ ꯐꯨꯝꯗꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯒ ꯆꯠꯈꯤꯕꯗꯨ ꯃꯥꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯟꯃꯥꯁꯤꯅ ꯃꯥꯅ ꯇꯣꯡꯂꯛꯄ ꯍꯤꯒ ꯇꯧꯗ꯭ꯔꯤꯒ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯒꯤ ꯂꯩꯉꯣꯏ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯊꯅꯝꯂꯒ ꯗꯣꯡꯄꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯈꯔ ꯆꯠꯂꯒ ꯃꯟꯃꯥꯁꯤꯅ ꯁꯤꯈ꯭ꯔꯕ ꯃꯃꯥꯛꯇꯨ ꯁꯥꯔꯒ, "ꯑꯣ ꯃꯥꯃꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯨꯝꯗꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯤꯡꯒꯠꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯗꯨꯅ ꯃꯥꯃꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯕꯅꯤ" ꯍꯥꯏꯔꯛꯂꯦ꯫ ꯑꯁꯤꯕ ꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯣꯡꯄꯨ ꯀꯤꯕꯅ ꯇꯨꯡ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯟꯃꯥꯁꯤꯁꯨ ꯆꯦꯜꯅ ꯆꯦꯜꯅ ꯗꯣꯡꯄꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯤꯈ꯭ꯔꯕ ꯃꯃꯥꯛꯇꯨ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯟꯃꯥꯁꯤꯅ ꯃꯅꯦꯅ ꯌꯣꯝꯕ ꯆꯥꯌꯣꯡ ꯌꯨꯌꯣꯝ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯅꯦꯅ ꯃꯉꯣꯟꯗ ꯆꯠꯀꯅꯨ ꯍꯥꯏꯅ ꯊꯤꯡꯕ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯀꯦ ꯈꯜꯂꯗꯨꯅ ꯆꯌꯣꯝ ꯌꯨꯌꯣꯝ ꯄꯨꯔꯒ ꯃꯅꯦ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯩ꯫ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯏ, ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯌꯣꯝ ꯆꯥꯒꯗꯕꯒꯤ ꯐꯝꯊꯕꯗ ꯎ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯐꯅꯦꯛ 8 ꯈꯛ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯪꯐꯥꯜꯗ ꯃꯈꯣꯏ ꯃꯈꯣꯏꯅ ꯁꯦꯠꯄ ꯐꯅꯦꯛ ꯊꯝꯂꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯅꯣꯛꯈꯦꯗꯨꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯦ꯫ ꯃꯟꯃꯥꯁꯤꯅ ꯐꯅꯦꯛ 8 ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯂꯣꯟꯅ ꯐꯅꯦꯛ ꯃꯌꯥꯝꯗꯨ ꯈꯣꯝꯂꯒ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯟꯃꯥꯁꯤꯅ ꯃꯈꯣꯏꯒꯤ ꯐꯅꯦꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯅ ꯎꯔꯗꯨꯅ "ꯉꯥꯏꯈꯣ, ꯐꯅꯦꯛ ꯄꯨꯈꯤꯒꯅꯨ" ꯂꯥꯎꯔꯛꯂꯦ꯫ ꯃꯟꯃꯥꯁꯤꯅ "ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯔꯕꯗꯤ ꯐꯅꯦꯛ ꯄꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯄꯤꯔꯣꯏ" ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯅ "ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯒꯤ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯑꯗꯨꯒ ꯂꯨꯍꯣꯡꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯃꯟꯃꯥꯁꯤꯅ ꯐꯅꯦꯛ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ "ꯅꯍꯥꯛ ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯑꯩꯈꯣꯏ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯀꯦ" ꯍꯥꯏꯔꯕꯗ ꯃꯟꯃꯥꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ 8ꯅ ꯏꯁꯤꯡꯗꯒꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯐꯅꯦꯛ ꯁꯦꯠꯀꯗꯕꯒꯤ ꯀꯥꯈꯠꯂꯛꯄꯗꯨ ꯃꯟꯃꯥꯁꯤꯅ ꯌꯦꯡꯅꯤꯡꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯂꯩꯁꯧꯕꯨꯡꯅ ꯃꯁꯥꯗꯨ ꯀꯨꯞꯁꯤꯟꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯜ ꯃꯅꯥꯎ 8ꯇꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯜꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯃꯃꯥꯛ ꯃꯟꯃꯥꯁꯤꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯗꯣꯡꯄꯨ ꯃꯇꯩ ꯃꯅꯥꯎꯅ ꯊꯤꯕ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯌꯥꯗ ꯂꯩꯁꯧꯕꯨꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯟꯃꯥꯁꯤꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯥꯎꯔꯕ ꯂꯩꯁꯧꯕꯨꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯃꯥꯛ ꯑꯗꯨ
ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯇꯅꯧꯅ ꯂꯩꯁꯧꯕꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯌꯥꯝꯅ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯌꯣꯛꯄꯗꯒꯤ ꯄꯥꯈꯪ ꯑꯃꯨꯛ ꯐꯥꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯃꯅꯦꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯗꯨ ꯌꯦꯡꯅꯤꯡꯃꯟꯕꯗꯒꯤ ꯅꯣꯡꯃ ꯃꯅꯦ ꯈꯪꯍꯟꯗꯅ ꯃꯟꯃꯥꯁꯤꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯜ ꯃꯅꯥꯎꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯟꯃꯥꯁꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯒꯤ ꯐꯅꯦꯛ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯒꯗꯕꯒꯤ ꯄꯥꯏꯈꯠꯄꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯅ "ꯉꯥꯏꯈꯣ, ꯑꯩꯒꯤ ꯐꯅꯦꯛ ꯄꯨꯒꯅꯨ" ꯍꯥꯏꯅ ꯈꯥꯝꯂꯦ꯫ ꯃꯟꯃꯥꯁꯤꯅ "ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯁꯤ, ꯌꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯐꯅꯦꯛ ꯄꯨꯔꯒꯅꯤ" ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯅ "ꯑꯩꯒ ꯅꯪꯒ ꯍꯪꯆꯤꯠ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯁꯤ, ꯁꯣꯏꯔꯕꯗꯤ ꯑꯩ ꯎꯠ ꯑꯣꯟꯒꯦ" ꯍꯥꯏꯔꯕꯗ ꯃꯟꯃꯥꯁꯤ ꯍꯔꯥꯎꯔꯦ꯫ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯇꯔꯦꯠꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯆꯦꯁꯤꯡꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ ꯃꯟꯃꯥꯁꯤꯒ ꯂꯨꯍꯣꯡꯁꯤ ꯋꯥꯁꯛꯅꯈꯤꯕ ꯄꯥꯎ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯇꯝꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯤꯕ ꯅꯥꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯤꯒ ꯂꯥꯏꯒ ꯂꯧꯅ ꯂꯩꯅꯕꯁꯤ ꯂꯥꯏꯁꯤꯡꯅ ꯄꯥꯝꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯆꯩꯔꯝꯃꯤ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯗꯨ ꯃꯃꯥ ꯃꯄꯥꯗꯒꯤ ꯌꯥꯊꯪ ꯂꯧꯔꯒ ꯃꯟꯃꯥꯁꯤꯒ ꯎꯅꯅꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯟꯃꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯨꯔꯒ ꯃꯥꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯣꯠꯂꯝꯕ ꯍꯤꯒ ꯇꯧꯗ꯭ꯔꯤꯒ ꯂꯧꯒꯦ ꯂꯥꯛꯄꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯟꯃꯥꯁꯤꯅ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯇꯨꯞ ꯑꯅꯤ ꯊꯣꯛꯅ ꯀꯛꯊꯠꯂꯣ, ꯃꯇꯨꯞ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤꯒꯦ, ꯑꯇꯣꯞꯄ ꯃꯇꯨꯞ ꯑꯗꯨꯅ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ ꯑꯣꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯅꯤꯡꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯈꯨꯡꯂꯛꯎ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯄꯨꯔꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯟꯃꯥꯁꯤꯅ "ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯍꯥꯠꯄ ꯉꯝꯂꯣꯏ" ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤꯅ "ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯒꯅꯤ, ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ." ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯃꯟꯃꯥꯁꯤꯅ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯇꯨꯞ ꯑꯅꯤ ꯊꯣꯛꯅ ꯀꯛꯊꯠꯂꯦ꯫ ꯈꯨꯗꯛꯇ ꯍꯛꯆꯥꯡ ꯃꯇꯨꯞ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯇꯨꯞ ꯑꯗꯨꯅ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ ꯑꯣꯟꯗꯨꯅ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯟꯃꯥꯁꯤꯅ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯟꯃꯥꯁꯤꯅ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯈꯣꯡꯕꯗ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ ꯐꯪꯕꯗꯒꯤ ꯃꯟꯃꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯈꯜꯂꯦ꯫ ꯅꯣꯡꯃ ꯃꯥꯅ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯨꯗꯨꯅ ꯃꯃꯤꯠ ꯇꯥꯡꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯎꯔꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯄꯥꯝꯂꯗꯨꯅ ꯃꯅꯥꯏ ꯊꯥꯔꯒ ꯃꯟꯃꯥꯁꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯟꯃꯥꯁꯤꯗ ꯅꯪꯒꯤ ꯇꯧꯗ꯭ꯔꯤꯒ ꯑꯩꯒꯤ ꯆꯩꯁꯨ ꯂꯨꯍꯥꯜꯗꯥꯡꯒ ꯑꯣꯟꯅꯁꯤ ꯍꯥꯏꯔꯦ꯫ ꯃꯟꯃꯥꯁꯤꯅ ꯅꯤꯡꯊꯧꯒꯤ ꯆꯩꯁꯨ ꯂꯨꯍꯥꯜꯗꯥꯡꯅ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯎꯗꯨ ꯍꯥꯟꯅ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕꯒ ꯑꯣꯟꯅꯔꯒ ꯆꯩꯁꯨ ꯂꯨꯍꯥꯜꯗꯥꯡ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯃꯟꯃꯥꯁꯤꯅ ꯆꯩꯁꯨ ꯂꯨꯍꯥꯜꯗꯥꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯐꯨꯗꯠꯂꯒ ꯃꯥꯒꯤ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯄꯨꯔꯛꯎ ꯊꯧꯗꯥꯔꯦ꯫ ꯃꯟꯃꯥꯁꯤꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯂꯨꯍꯥꯜꯗꯥꯡꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯈ꯭ꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯨꯗꯠꯂꯒ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯟꯃꯥꯁꯤꯅ ꯃꯥꯒꯤ ꯇꯧꯗ꯭ꯔꯤ ꯌꯥꯏꯑꯣꯏꯕꯗꯨ ꯈꯣꯡꯕꯗ ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯅꯕ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯂꯥꯏꯔꯦꯝꯕꯤꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯟꯃꯥꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯃꯟꯃꯥꯁꯤꯕꯨ ꯀꯧꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯇꯧꯗ꯭ꯔꯤꯗꯨ ꯈꯣꯡꯉꯨ ꯍꯥꯏꯕꯗ
ꯃꯟꯃꯥꯁꯤꯅ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯐꯝꯃꯨ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯅꯈꯣꯡ ꯍꯥꯝꯅꯤꯡꯂꯕꯁꯨ ꯅꯪꯒꯤ ꯐꯝꯐꯝꯗ ꯍꯥꯝꯗꯣꯛꯎ ꯁꯦꯡꯗꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗ ꯃꯟꯃꯥꯁꯤꯗꯨ ꯐꯝꯗꯕ ꯌꯥꯗꯗꯨꯅ ꯐꯝꯊꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯂꯨꯍꯥꯜꯗꯥꯡꯗ ꯁꯤꯟꯅꯈꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯄꯤꯔꯣ ꯍꯥꯏꯔꯕꯗ ꯃꯟꯃꯥꯁꯤꯅ ꯑꯩꯗꯤ ꯇꯧꯗ꯭ꯔꯤ ꯄꯨꯗꯨꯅ ꯂꯥꯛꯇꯦ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯂꯧꯍꯜꯂꯨꯒꯦ ꯍꯪꯕꯗ ꯐꯤꯅ ꯌꯣꯝꯂꯒ ꯃꯣꯟ ꯃꯈꯥꯗ ꯂꯩꯍꯧꯏ꯫ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯅꯨꯃꯤꯠ ꯃꯁꯛ ꯎꯗꯕꯤ ꯅꯨꯄꯤ ꯃꯆꯥꯅ ꯂꯧꯗ꯭ꯔꯕꯗꯤ ꯇꯧꯗ꯭ꯔꯤ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄ ꯃꯟꯃꯥꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯧꯔꯒ ꯃꯟꯃꯥꯁꯤꯒꯤ ꯃꯣꯟ ꯃꯈꯥꯗ ꯐꯤꯅ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯂꯧꯔꯨꯁꯣ ꯊꯧꯗꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯟꯃꯥꯁꯤꯅ ꯃꯣꯟ ꯃꯈꯥꯗ ꯐꯤꯅ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯍꯦꯛ ꯁꯣꯛꯂꯨꯕꯗ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯃꯇꯣꯝꯇ ꯅꯣꯡꯊꯛꯇ ꯄꯥꯏꯈꯠꯈꯤ꯫ ꯑꯉꯛꯄ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯕꯗ ꯃꯟꯃꯥꯁꯤ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ꯫ ꯇꯧꯗ꯭ꯔꯤ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯑꯣꯟꯕ ꯇꯧꯗ꯭ꯔꯤꯗꯨ ꯂꯥꯏꯔꯩꯕꯥꯛꯇ ꯍꯜꯂꯛꯄꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯟꯃꯥꯁꯤꯕꯨ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯦ꯫ ꯃꯟꯃꯥꯁꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛꯅ ꯏꯔꯨꯖꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯌꯥꯎꯔꯛꯇꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛꯅ ꯆꯠꯈ꯭ꯔꯒ ꯃꯦꯔꯤꯁꯥꯜ ꯀꯧꯕꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯏ꯫ ꯃꯟꯃꯥꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯗ ꯀꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯂꯤꯕꯅꯣ ꯍꯪꯕꯗ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯏꯔꯨꯖꯅꯕ ꯏꯁꯤꯡꯅꯤ ꯈꯨꯝꯃꯤ꯫ ꯍꯦꯂꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯃꯥꯁꯤꯗꯤ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫